India Meteorological Department IMD na hairi Awang nongpok lamdamda June 13 faoba nong yamna kanna chugani. IMD na hai Awang nongpok lamdam sub Himalayan West Bengal amasung sikkim da lakkadouriba numit ni asida akanba nong tagani. Assam amadi meghalaya di hannadagi yamna shathiba akanba nong nangduna lakli. IMD na Arunachal Pradesh ki oina June 13 faubagi orange alert amasu issue tawkre. Hariba matam asida Awang Nongpokta numit khudingi millimeter chama yankhaidagi chani faubagi changna nong chugani hairi. Fibam masina lamdam asomda ising Echao amasung landslide chawna thokpa yabagi fibam lairi. Weather forecast ki matung ina lakkadouriba pung kunmari asida Assam amasung meghalaya gi mafam kayada yamna shathiba akanba nong tagani loinana Arunachal Pradesh amasung sub Himalayan West Bengal amasung sikkim da akanba nong chugani hairi. Manipur, Nagaland, Mizoram amasung Tripura dana June 15 da akhak araw yauna pak sanna nong nanggani. Chairak asida Assam gi DGP Special Law and Order na Twitter gi kuthangda Guwahati gi miyamna June 13, 15 amasung 16 ta tangay fadamanat na lambi sorokta chatanaba khangankre.